ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯍꯥꯡꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯊꯤꯒꯠꯈ꯭ꯔꯦ꯫ ꯑꯅꯥꯕꯁꯤꯡ ꯂꯣꯠꯁꯤꯟꯕ ꯑꯁꯤꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯆꯍꯤ 93ꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ngarang Imphal West ki Langthabal area dagi sahi 19 ki nupi macha ama leikidabagi matangda mahak masamakna yengchenbaga loidana anabasing adu matau karamda leikidabano haibadu mahakna khangdoknaba thigatpane. Chief Minister na makhatan hai state asida covid na sibagi mi masing hanthanba ngamdaba asimak anabasing na losillaga laisinba asina mapung oiba maram oire. Mahakna hai state asida covid na mi sibagi sang wangliba asigi matangdi yengchenbaga loidana masigi maru oiba maramsing thidoknabagidamak Director Health Service Dr. K. Rajuna Chairman oiba lengaki amadi lanai hospital sing Indian Medical Association ki makok tongba Dr. Singhi oiba committee amana kumna thigatpaga loidana kumna yengsinbagi thabak sathare. Dr. Singh adudagi phangba report ki matung innadi miyamna hana covid na naraba matungda jumda laisilluba natragana test tawthoktana jumda lairoba matungda hakchang ki phibam soklaba oxygen saturation jamna neblaba matamda hospital da pukhalakbana laiganabada awaba mayuknaba kaya yaure. Amromda masadi test tawbada positive oiraba matungda home isolation da matam kuina jumda laisilubadage phibam sokchilakba kaya asina mi sibagi changwangbani aibu wafam laire. Maramasina miyamna haksang hek nuwairaktabada manaknakba testing center amada chatpiraga test tawthokpiba amadi positive oire khangbaga hospital da chatpiba natragana covid care center amada chatpiduna layeng pinaba Chief Minister na akhatan apel tawkhe. Mi sibagi sangasi anthana nabagidamagta laikakna RIMS, JANIMS, Sija Hospitals amadi Raj Medicity da IAS amadi MCS officer ahum thawda sinaduna MCS officer ahum thawda sinaduna hospital ki doctor sing nursing amadi anabasing ki marakta pau phagdoknaba amadi mapung phana mathau tawba yananaba thabak lokhalle aike. Kanagumban ana layeng ki thabakta khudong chadaba mayuknaba tarabasu leiriba state ki covid control room ki number sing amadi chief minister ki office da hangdokliba covid grievance cell da pau pibiu aike. Maraga sida mi sibagi masing hanthare positive masing na haigalakle haukiba pung kunmari da miyoi nipan seki chatret marfuga manga positive oike. Haukiba pung kunmari da Manipur da covid positive oiba miyoi sibagi chang ningthina hanthare adu moinamak positive oibagi chang di khara amuk wangkalakle. Pungkun Maria sida Manipur da positive oiba miyoi nipan seki aduga miyoi chatret marfumanga positive oike. IDSP na thokiba cherolamagi batungina ngasi tongan ba covid ki testing center singda miyoi lising nipan chupna humbodra mari test tawbada miyoi chatret marfumanga positive oiba thengnarakibane. Positivity ki changasi June taraga mari chada 8.73 oike aduga ngasi ki positivity ki rate da 9.72 yoke. Thasi ki manungda amukna positivity ki changasi nemba yawi aduga amukna wangba yawe. Masimana COVID-19 ki lachat asi sa phaba phibam amada leire haina loba yadre. Haukiba pung kunmari da positive oirakhibi miyoi chatret marfumanga asigi manungda chatret humbudara ni thoina general population dagini aduga taraga humdoina Central Armed Police Force dagini. General dagi positive oirakhiba sigi manungda nupana sabri supna nipani aduga nupina jahum humbuga marini. COVID-19 Command Control Room na thokiba cherolamagi matungina haukiba pung kunmari da miyoi chatret marfuga manga positive oirakhibadugi manungda kunthraga nithoida RIMS da test tawbada khanglakpane. JANIMS da taraga humdoi atopa district hospital singna chamanga amasung atopa testing center singna chaninifu positive oiba thengnakhe. Imphal East district da miyoi chamaga taraga mari positive oike. Imphal West na chahum supna mapan Thawbal da humbuga nithoi. Bisnupur da humbuga nithoi Kakching da yankhai ga nithoi Ukhrul dana kun Chochanpur dana humpuga manga. Chandel da taraga mari Senapati da taraga mathoi Tamenglong da kun gani thoi. Tengnopal da amma Kangpokpi da ani Jiribam da kunthraga mari amasung None da mari positive oike. Ngasi positive oike ba miyoi chatret marfu manga asi hapselaga state asida covid positive oike ba pun bamasing lising humpuga mathoi chupna marfu dara taruk yaukhre. Masigi manung da general population dagi lising yankai ga taret jahum sumna taruk amasung central security personnel lising home chatret marfudra yaure. State level COVID-19 death audit committee na hokiba pung kunmari da pikalakiba report ki matungina
COVID-19 positive oiba mioi nipan leikidre mioi nipan adu Imphal West District dagi mari. Imphal East District dagi amma Kaksing District dagi amma Kangpokpi District dagi amma amasung Chandel District dagi amane. Rems Hospital da mioi ani leikide Janims tan ahum Raj Medicity da amma District Hospital Churachandpur amasung Kangpokpi da amamam leikide. Ngasi leikida ba mioi nipan asi tharga state asida COVID-19 positive oiduna leikida ba mi ki apun ba masing Chamapan Marfudrani Pan Yaukre. Maka tarakba atau pepau amadana India gi anuba variant hospital jauhna bagi sarukani hele. Malayam goina yan hana India da handak ta thengna ki palebak asida mayuk nariba COVID-19 ki virus asida gi maung moto honglaktuna Delta plus hairaga khangna ba variant ama olakre. Laijat asina hana gi laijat gi anabasing hospital jahon bagi chang charukani heli haina agency dagi phangba research report aman aire. Great Britain da sathakiba research adugi matungina malengi oina yan hana India da thengna kiba COVID-19 gi Delta plus variant asi hana gi variant ki yengna pada laijat asin anabasing hospital jahon bagi chang charukani hena leire. Adu moinamak ngalingai da khangbu oba tarabadi vaccine dose ani suna kapthokpana mioi bagi haksang dagi ngakthokpa ngamgi chang kwangna leire. Charaka sida COVID-19 gi lachat sandokpa thingna na balakotpa section thorangi charuka moina England da thamliba lockdown adu haujik leibak adu da leiriba COVID ki alpha variant gi bathakta delta variant amuk sandorakpadagi changwanglalki bagaloina na matam khara sangthagi gani ana leibak adugi Prime Minister Boris Johnson na biam da lauthokre aina pawasina makatare sanabagi paw amada India Afghanistan goal amamda draw chatkhrabasu Asian Cup qualification gi ahum suba round changre Lisingani kunithoi FIFA World Cup qualifier amasong lisingani kulhumdo AFC Asian Cup ki zone qualifier gi ngasi India amasong Afghanistan sanakiba aroiba league match goal amamda draw chatkre basu India ki team group E da match tipan chanabada point tarit phanglaga ahum suba position taduna Asian Cup qualification gi ahum suba round changre match asi sanaba haurakpadagi India gi sanaroi singna Afghanistan gi sanaroi singda pressure pisin bangamkhe adwa sanabagi taruk suba minute ta Afghanistan gi skipper Farsad Nurna India ki penalty box manungda phangkiba ball ama India ki sanaroi singlensna singda block tawkhibadagi goal oihukide sanabagi taraga nithoi suba minute ta Afghanistan ki sanaroi Faisal Sayestes ki mapamumda ball na pankibada India ki sanaroi singna handball claim tawkiba adubo referee na pidana makhatana sanahanke sanabagi kunbari suba minute ta India ra phangkiba corner kick apa team asigi sanaroi Brandon Fernandez na Kausilak pada teammate Rahul Beken heading toksin pada Afghanistan ki defending na block tauke. Timani ki sanaroi sing jamna lamba manarak badagi ahan ba half ki sanapa loisin ki ba phau pada goal account hangdok pangam na khide. Ani so ba half sanarak pada India ki sanaroi sing counter attack chathaba aurake. Timani ki sanaroi sing ani so ba half aurak padagi goal onthok ki khudong chaba khara phangna khrabasu goal chanchin ba ngamna khide. Chanabagi humbuga taruk suba minita Afghanistan goal onthok ki khudong chaba ama phangke. Afghanistan ki sanaroi Omid Popal Zen India ki defender Subhasis Boslan thokdana burakiba ball ama kausin bada cross bar mathakta chatke matung koina team ani ki sanaroi singi maikai dagi goal account hangdok pangamna ki draba matung chanabagi humbudra manga suba minute India ki sanaroi Asik Kurun yana pirakba cross ama Afghanistan ki goalkeeper da phangna bu khona bada ball adum hake khong ani ki karakta ki makoi ki goal manung da sangki badage out goal oiduna India na ama sunoda manjil ta warke Goal so tariba Afghanistan ki sanaroi sina goal handokna naba India ki mikiti akan be attack sa tharake sanabagi parfunito suba minita Afghanistan ki sanaroi Nur Hussein ma ki hijing bo uthoktuna India ki defender ani lanthokna porake ball penalty box manung da kausilake ball adu figam chana leiriba Afghanistan ki atopa sanaroi Hussein Chamina India ki goalkeeper Gurpreet Singh Chanduba maithiba piramlaga goal onthoktuna amamamda manake Match gi apiba matam loisilakla phawda team ani ki mekidagi ahenba goal chanchin bang ngamna khidabadage India amasong Afghanistan sanake match asi goal amamda draw chatlaga loisenke India na qualifying tournament asigi group E da match nipan sanabda point tarit phanglaga ahum soba position taraga campaign loisenke bagaloinana Asian Cup qualification ki ahum soba round yobangamke makha tarakba atopa paw amadana Facebook amagi admin phananaba commission na khangankre Lamdam asigi nupi oibising na tai chadaba photo thagatuna chamjarabi chanura kaya gi ikai khungraba manghaliba kanglei ima gi haide mingthon ba Facebook page amagi admin jumnam piba amadi mahakal loina basing phanadaba Manipur State Commission for Women of Manipur Police ki DJP da khan kre
Manipur State Commission for Women की Chairperson Professor Binota Mainam Kudiak Piduna Tadorakpa Jarula Mana Hai Jumnam Piba Kobami Amana Hangba Facebook account Group State Asida Lo Laiti Habiki Matagum Lamda Masiki Nupi Websiki Lamchat Mangba Yaba Natai Chadaba Podos Tagale Masi Cybercrime Gi Asoba Watoka Moiribane Masina Lamda Masigi Chamjarabanupi Websing Victim Moile Taudogasi Manipur State Commission for Women Hakchin Lobagaloina Facebook group asigi admin Jumnam Piba Amadi Makaloina Basing Paganaba Amadi Facebook account Aduba Katanaba Manipur Police ki DGP the Khan Kre Anasu Seroladun Makatana Fongdoragle Polio vaccinator Mari Kaptana Hardcre Polio workers in the Atamnana Pandam Thamba Etek Kyamarong Manungda Nongbok Tongba Afghanistan the Tha Home Padri Manungda Mafam Aduda vaccinator sing the Satarakiba Anisuba Eteta Ngasi Jamtro the Mu Mari Kaptana Hardcre Amaga mari lainaba etik amada pung anirong gimnung da tongan ba mafam home da polio workers sing atu nongmai na kapkhibani aina Nangarhar police ki wangang loi Farid Khana aike masi mnyamba polio vaccine sin phangandana ba health workers in da pandam thamduna chatharak ba Taliban ki thabak ni haina bhagna aike health ministry ki wangang loi ni attack sing adu chummi aike adu ba madu Taliban tauban hatti aina la loglup aduna aike Maragasida natai chadaba photo video thagatpa WhatsApp group ke admin police na phare group ki maming phawba kanglai imagi haiduna hauraga akamba waising sinaduna semba member chani yangai mangal aiba WhatsApp group amagi admin ki mathakta lakiba complaint sing dagi police na case amalo khalaga mahak pangarang no bitang pung taraga mathoirom tarak pada phagat ki baga loinana namit mangari ki police custody iman lokre atop pau amadaso bukpa dangari ba angang amak hundoklamle Pokpa no matangariba angang no bimasa ama CRC Church Mall Samgi toilet manung do hundok lamle haire District Child Protection Officer Sandel Bector Laurem pamna thokpa charola mana ai Pokpa no makhakta ngairi bi angang no bimasa adu ngasi nungthil pung oh minute tara mangarom tapada thengnarak bane thakdok aduga mari lainana Mall Cham PS na FIR ambalokale haire Angang asigi apokpi anina July tara mga phawbagi manungda matik chaba praman piraga angang asi claim toba yagani masigi matungda JJA Care and Protection lisingani tara ka mga ki makada ain gu eba thabak lokhalagani haire aroi beta content singa singa maru eba pau khara asi pau dam jariba Manipur Local News YouTube channel amadi Facebook page asidagi yengbiri bupona mapathaga jari channel sina topda kanarabadi subscribe taubi dribasuna subscribe taubi romoloina like and share to sukawi ku namakpo amukharna thagajari